ꯁꯟꯗꯥ ꯋꯥꯏꯔꯝꯗꯅꯦ ꯐꯝꯕꯗ ꯐꯣꯡ ꯐꯣꯡ ꯁꯥꯕꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯃꯅꯨꯡꯗ ꯌꯥꯎꯕ ꯅꯣꯏꯔꯣꯟꯁꯦ ꯁꯨꯃꯥꯏꯅ ꯆꯥꯎꯋꯤ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯅꯤ ꯆꯤꯛꯀꯟꯁꯦ ꯑꯩꯈꯣꯏꯕꯥꯅꯤ ꯅꯣꯡꯕꯨ ꯆꯥꯃꯤꯟꯅꯗ꯭ꯔꯤꯅ ꯉꯁꯤ ꯑꯍꯥꯟꯕꯅꯦꯕ ꯆꯤꯛꯀꯟ ꯆꯥꯃꯤꯟꯅꯗꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯆꯤꯛꯀꯟꯁꯦ ꯊꯣꯡꯕ ꯅꯠꯇꯦꯕ ꯆꯤꯛꯀꯟꯁꯦ ꯉꯧꯔꯤꯅꯤ ꯁꯤꯝꯂꯥ ꯃꯤꯔꯆ ꯈꯔ ꯍꯥꯞꯄꯒꯅꯦ ꯑꯗꯨꯒꯤ ꯁꯣꯁ ꯈꯔ ꯍꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯉꯧꯔꯤꯅꯤ ꯌꯥꯝ ꯍꯥꯎꯅ ꯉꯧꯔꯤꯅꯦꯕ ꯑꯁꯨꯃꯥꯏꯅ ꯉꯧꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯊꯣꯡꯕꯗꯩꯗꯤ ꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯗꯩ ꯏꯔꯣꯟꯕ ꯑꯃ ꯇꯧꯔꯒꯅꯤ ꯆꯥꯗꯣꯏꯅꯤ ꯑꯩꯈꯣꯏ ꯑꯉꯥꯡꯗꯤ ꯊꯣꯡꯉꯒ ꯆꯥꯗꯦꯕ ꯑꯁꯨꯃꯥꯏꯅꯒ ꯉꯧꯔꯗꯤ ꯑꯗꯨꯝ ꯆꯥꯏꯑꯕ ꯄꯥꯝꯃꯦꯕ ꯌꯥꯝꯅꯅꯦ ꯉꯧꯕꯁꯦ ꯊꯥꯡꯖꯤꯡꯁꯤ ꯖꯥ ꯇꯦꯛꯄ꯭ꯔꯥ ꯈꯪꯗꯦ ꯉꯁꯤ ꯊꯥꯡꯖꯤꯡꯁꯦ ꯀꯜꯂꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯔꯛꯇꯅ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯌꯥꯝꯅ ꯐꯕ ꯄ꯭ꯔꯣꯗꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯍꯥꯡꯗ꯭ꯔꯦꯕ ꯁꯤ ꯍꯧꯖꯤꯛꯇ ꯗꯦꯂꯤꯚꯔꯤ ꯄꯤꯔꯝꯕꯇ ꯉꯥꯏꯔꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯡꯉꯒ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯑꯁꯤꯒꯤ ꯄ꯭ꯔꯣꯗꯛ ꯑꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯁꯥꯕ ꯖꯨꯛ ꯍꯥꯏꯕ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯗꯛꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯖꯈꯤꯕ ꯕꯦꯒꯇꯣ ꯑꯁꯤ ꯃꯆꯨꯁꯤꯁꯦ ꯑꯃꯨꯛ ꯀꯌꯥꯝ ꯐꯖꯈ꯭ꯔꯅꯣ ꯌꯦꯡꯉꯣ ꯁꯤꯒꯤ ꯄ꯭ꯔꯣꯗꯛꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯁꯥꯖꯕ ꯄ꯭ꯔꯣꯗꯛꯅꯤ ꯃꯈꯨꯠꯅꯇ ꯁꯥꯕ ꯄꯣꯠꯅꯦꯕ ꯈꯨꯠꯅ ꯁꯥꯕ ꯄꯣꯠ ꯍꯥꯏꯁꯦ ꯐꯩꯗꯅꯀꯣ ꯑꯁꯤꯒꯤꯁꯦ ꯕꯦꯒꯥ ꯂꯦꯗꯔꯅ ꯁꯥꯕꯅꯤ ꯑꯁꯤꯅ ꯑꯦꯅꯤꯃꯦꯜꯁ ꯑꯃꯠꯇꯗꯗꯤ ꯍꯥꯔꯝꯐꯨꯜ ꯑꯣꯏꯔꯔꯣꯏ ꯂꯣꯏꯅꯅ ꯑꯁꯤꯒꯤꯁꯦ ꯄꯦꯇꯥꯏ ꯄ꯭ꯔꯨꯞ ꯑꯣꯏꯔꯕ ꯄꯣꯠꯅꯤ ꯑꯁꯤꯒꯤ ꯕꯦꯒꯁꯤꯒꯤꯅꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯔꯒꯅ ꯃꯥꯒꯤ ꯂꯣꯒꯣꯁꯦ ꯑꯁꯤꯒ ꯖꯨꯛ ꯍꯥꯏꯅꯩꯁꯦ ꯃꯥꯒꯤ ꯂꯣꯒꯣꯁꯦ ꯃꯅꯨꯡꯗ ꯂꯩꯔꯦ ꯃꯄꯥꯟꯗ ꯂꯩꯇꯕꯅꯦ ꯃꯅꯨꯡꯗ ꯂꯩꯕꯅꯦ ꯑꯁꯤꯒꯤ ꯂꯣꯒꯣꯁꯦ ꯑꯗꯨꯝ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯀꯝꯄꯦꯅꯤ ꯃꯃꯤꯡꯗꯣ ꯃꯄꯥꯟꯗ ꯂꯩꯕꯗꯣ ꯃꯤ ꯑꯃꯃꯝꯅꯗꯤ ꯑꯗꯨꯝ ꯄꯥꯝꯅꯗꯦꯗꯅꯀꯣ ꯑꯩꯒꯤ ꯑꯣꯏꯔꯒꯁꯨ ꯄꯥꯝꯗꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯂꯣꯒꯣꯁꯦ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯌꯦꯡꯉꯣ ꯑꯁꯤ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯂꯩꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯋꯦꯕ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨ ꯃꯔꯤꯒꯁꯤꯁꯨ ꯌꯦꯡꯉꯣ ꯌꯥꯝ ꯊꯤꯅ ꯐꯩ ꯍꯥꯏꯕ ꯋꯥꯅꯤ ꯑꯁꯦꯡꯀꯤ ꯊꯥꯖꯗꯦꯕ ꯌꯥꯝ ꯊꯤꯅ ꯐꯩ ꯍꯥꯏꯕ ꯋꯥꯅꯤ ꯁꯤ ꯃꯔꯤꯒꯁꯤꯁꯨ ꯌꯦꯡꯉꯣꯅꯦ ꯊꯤꯅ ꯐꯩ ꯍꯥꯏꯁꯤꯅꯦ ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯣ ꯁꯨꯅꯥꯔꯤꯗ ꯁꯅꯥ ꯁꯥꯕꯗꯒ ꯑꯗꯨꯝ ꯆꯠꯂꯒ ꯍꯥꯏꯗ꯭ꯔꯅꯦ ꯁꯅꯥꯒꯗꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯂꯨꯄꯥꯒꯤ ꯆꯦꯟꯒꯨꯝꯕꯒꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯈꯨꯠꯅ ꯁꯥꯕꯅꯤ ꯃꯦꯆꯤꯟꯅ ꯁꯥꯕꯅꯤ ꯍꯥꯏꯅ ꯈꯨꯠꯅ ꯁꯥꯕꯅꯤ ꯆꯦꯛꯁꯤꯟꯒꯅꯤ ꯀꯥꯏꯅ ꯍꯥꯏꯅꯗ꯭ꯔꯅꯦ ꯃꯦꯆꯤꯟꯅ ꯁꯥꯕꯗꯒꯤꯗꯤ ꯈꯨꯠꯅ ꯁꯥꯕꯅ ꯆꯦꯛꯁꯤꯟꯕ ꯍꯦꯜꯂꯤꯗꯅ ꯑꯗꯨꯅꯦꯕ ꯑꯁꯤ ꯈꯨꯠꯅ ꯁꯥꯕꯗꯨꯗꯤ ꯌꯥꯝꯅ ꯐꯩꯌꯦꯕꯀꯣ ꯑꯗꯣ ꯑꯁꯤꯗ ꯊꯣꯛꯏꯕ ꯃꯆꯨꯁꯦ ꯌꯦꯡꯉꯣ ꯑꯁꯤꯒꯤ ꯃꯥꯒꯤ ꯀꯂꯔ ꯀꯣꯝꯕꯤꯅꯦꯁꯟꯁꯦ ꯌꯦꯡꯉꯣ ꯑꯉꯧꯕꯒꯁꯨ ꯋꯥꯏꯠ ꯗ꯭ꯔꯦꯁꯀꯁꯨ ꯌꯥꯔꯦ ꯑꯣꯐ ꯋꯥꯏꯠꯀꯁꯨ ꯌꯥꯔꯦ ꯕ꯭ꯂꯦꯛꯀꯁꯨ ꯌꯥꯔꯦ ꯃꯤꯛꯁꯅꯦꯕꯀꯣ ꯑꯁꯤꯒꯤꯁꯦ ꯗ꯭ꯔꯦꯁ ꯄꯨꯝꯅꯃꯛꯀ ꯁꯨꯠ ꯑꯣꯏꯒꯗꯕ ꯀꯂꯔꯅꯦ ꯑꯁꯤꯒꯤ ꯌꯥꯝ ꯊꯤꯅ ꯐꯖꯩꯀꯣ ꯑꯁꯤꯒꯤ ꯁ꯭ꯂꯤꯡ ꯕꯦꯒꯁꯤꯇ ꯅꯠꯇꯅꯅꯦ ꯑꯇꯣꯞꯄ ꯕꯦꯒ ꯃꯈꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯂꯦꯞꯇꯣꯞ ꯕꯦꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯦꯞꯇꯣꯞ ꯕꯦꯒꯁꯨ ꯂꯩ ꯑꯣꯐꯤꯁ ꯕꯦꯒꯁꯨ ꯂꯩ ꯑꯗꯩ ꯍꯦꯟ ꯕꯦꯒꯁꯨ ꯂꯩ ꯑꯗꯨꯃꯥꯏꯅ ꯕꯦꯒ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯩ ꯁ꯭ꯂꯤꯡ ꯕꯦꯒꯇꯁꯨꯅꯦ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯌꯦꯕ ꯃꯈꯜ ꯃꯈꯜ ꯗꯤꯖꯥꯏꯟꯒꯤ ꯑꯀꯣꯏꯕ ꯁ꯭ꯂꯤꯡ ꯕꯦꯒꯁꯨ ꯂꯩ ꯑꯗꯒꯤ ꯑꯆꯧꯕꯁꯨ ꯂꯩ ꯃꯆꯥꯁꯨ ꯂꯩ ꯃꯈꯜ ꯃꯈꯜꯒꯤꯅꯦꯕ ꯂꯩꯕ ꯑꯗ ꯑꯁꯤꯒꯤ ꯁ꯭ꯂꯤꯡ ꯕꯦꯒꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯇꯧꯈꯤꯕꯅꯦꯕ ꯌꯥꯝ ꯐꯖꯅ ꯐꯖꯩ ꯌꯥꯝꯅ ꯐꯖꯩꯑꯕ ꯑꯁꯦꯡꯀꯤ ꯑꯩꯅ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯊꯥꯖꯔꯦ ꯊꯤꯅ ꯐꯖꯩ ꯑꯗꯩ ꯃꯅꯨꯡꯒꯤ ꯀꯩꯅꯣꯒꯁꯦ ꯆꯥꯎꯈ꯭ꯔꯖꯥꯠꯅꯦ ꯑꯗꯩ ꯃꯄꯥꯟꯒꯤꯁꯨꯅꯦ ꯃꯄꯥꯟꯒꯤ ꯌꯥꯝ ꯆꯥꯎꯔꯦꯕ ꯃꯣꯕꯥꯏꯜ ꯆꯟꯒꯅꯤꯅꯦ ꯄꯨꯔꯥ ꯀꯥꯞ ꯑꯃꯅꯤꯁꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯄꯨꯔꯥ ꯀꯥꯞ ꯑꯃ ꯂꯥꯎꯔꯦꯕ ꯁꯤꯒꯤꯁꯦ ꯃꯣꯕꯥꯏꯜ ꯑꯃ ꯄꯨꯔꯥ ꯆꯟꯒꯅꯤ ꯑꯗꯩ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯦꯟꯁꯦ ꯊꯤꯅ ꯐꯩ ꯑꯁꯦꯡꯀꯤ ꯈꯨꯐ ꯑꯃ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯅ ꯐꯨꯠꯋꯦꯌꯔ ꯑꯃ ꯑꯣꯔꯗꯔ ꯇꯧꯖꯩꯕ ꯑꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯌꯦꯡꯉꯣ ꯑꯩꯅ ꯁꯦꯠ ꯑꯣꯏꯅꯕ ꯍꯥꯏꯅ ꯇꯧꯈꯤꯕꯅꯦꯕ ꯕꯦꯒꯁꯤꯒ ꯀꯂꯔꯁꯤꯒ ꯌꯦꯡꯉꯣ ꯕꯦꯒꯁꯤꯒ ꯃꯆꯨ ꯆꯞ ꯃꯥꯟꯅꯕꯅꯤ ꯌꯦꯡꯉꯣ ꯁꯦꯠ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯩꯅ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯇꯧꯈꯤꯕꯅꯦꯕ ꯑꯁꯤꯁꯨ ꯊꯤꯅ ꯐꯩꯕ ꯌꯥꯝ ꯑꯁꯦꯡꯀꯤ ꯆꯤꯟꯊꯤꯕ ꯅꯠꯇꯦ ꯃꯌꯥꯝ ꯊꯤꯅ ꯐꯩ ꯌꯦꯡꯉꯣ ꯁ꯭ꯄꯣꯟ ꯍꯥꯞꯄꯤ ꯑꯁꯤꯒꯤ ꯁꯥꯏꯗꯇꯁꯨ ꯁ꯭ꯄꯣꯟ ꯍꯥꯞꯄꯤꯁꯦ ꯁꯥꯏꯗꯁꯨ ꯁ꯭ꯄꯣꯟ ꯍꯥꯞꯄꯤ ꯌꯥꯝ ꯊꯤꯅ ꯃꯣꯟꯁꯨ ꯂꯥꯎꯔꯦꯕ ꯑꯁꯦꯡꯀꯤꯁꯦ ꯈꯣꯡꯅꯦ ꯑꯩꯈꯣꯏ ꯁꯨꯝ ꯁꯥꯡꯅ ꯂꯝꯕꯤ ꯁꯥꯡꯅ ꯆꯠꯄ ꯃꯇꯝꯗꯁꯨꯅꯦ ꯈꯣꯡꯗꯒ ꯅꯥꯒꯗꯧ ꯃꯥꯟꯗꯦ ꯌꯦꯡꯉꯨꯁꯦ ꯃꯣꯟ ꯂꯥꯎꯋꯦ ꯁꯤ ꯁ꯭ꯄꯣꯟꯅꯦꯕꯁꯦ ꯑꯗꯩ ꯑꯁꯤꯁꯨ ꯁꯨꯃꯥꯏꯅ ꯃꯣꯟ ꯂꯥꯎꯋꯦ ꯁꯤꯒꯤꯁꯦ ꯊꯤꯅ ꯐꯩ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯑꯕꯅꯤꯅ ꯁꯤꯒꯨꯝꯕ ꯄꯥꯝꯁꯨꯒꯨꯝꯕꯁꯦ ꯑꯁꯤ ꯃꯊꯧ ꯇꯥꯔꯦꯗꯅ ꯏꯪꯉꯦꯕ ꯈꯣꯡ ꯈꯨꯠꯁꯦ ꯏꯪꯕꯅꯤꯅ ꯑꯁꯤꯒꯨꯝꯕꯁꯦ ꯃꯊꯧ ꯇꯥꯔꯦꯗꯅ ꯑꯗꯨꯅ ꯑꯁꯤꯒꯤꯁꯤꯃ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯖꯕꯅꯤ ꯌꯥꯝꯅ ꯖꯨꯛ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤꯁꯤꯒꯤ ꯄ꯭ꯔꯣꯗꯛꯁꯤꯡꯁꯦ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯀꯣꯄꯟ ꯀꯣꯗꯇꯣ ꯑꯩ ꯗꯤꯁꯄ꯭ꯂꯦꯗ ꯎꯞꯆꯔꯝꯒꯦ ꯑꯗꯨꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯗꯨꯒꯤ ꯂꯤꯡꯛꯇꯣ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯂꯒ ꯄ꯭ꯔꯣꯗꯛꯁꯦ ꯂꯧꯕꯤꯕ ꯇꯥꯔꯒꯗꯤ ꯗꯤꯁꯀꯥꯎꯟꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯂꯤꯡꯛꯁꯤꯗ ꯆꯪꯉꯒ ꯄ꯭ꯔꯣꯗꯛꯁꯤꯡꯁꯦ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯄꯣꯠꯁꯤꯡꯁꯦ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯍꯧꯔꯒ ꯑꯗꯨꯗꯤ ꯁꯤ ꯂꯩꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨꯅ ꯁꯤꯗ ꯁꯖꯥꯏꯅꯕꯩ ꯊꯝꯃꯦ ꯍꯧꯔ ꯃꯌꯥꯝ ꯍꯧꯕ꯭ꯔꯥ 이런것이 하우더미 대비 이런거냐고 그냥 짜봐 먹게 하왜 맛 많이 조금 적은 데 봐. 좀 다르게는 맛있네. 정말 좋아해.
Vâng, chẳng ăn đến từ nữa nè. Cái gì gì mà mày quá rồi đó. Cái gì sao sao không bị ở ngoài kìa. Không chào nó mới hợp gì. 이거 먹으러 가래. 맛을 보자. 앞에. Đấy. Rồi đấy. Nhìn rồi mày sạc cái bóng bông mày thu hồi được không? Xa đi rồi sạc kìa. Cái gì đó? Mày thu hồi ra kìa. Cái gì đó? Sạc kìa. Thế lúc bông bông mày thu hồi. Xa đi rồi nó sạc kìa. Mày thu cho nhà băng vào. Đây rồi. Mình nhìn thui hết rồi. không gầm nó đâu nó không. Anh này nó gầm mà nào đâu có chất kèn là hai nhà bạn. Đó. Nuông tài rồi nó chỉ có trình này. Nuông cúc tài rồi. Nên là cái là cái gì ạ? Ơi mấy thằng ta là cái gì? Chứ có tao nữa ạ. Mới làm chăn rồi. Kita mahal tuh lah. Iya boleh. Jangan mulutnya, kan sama menjabat. Mahal lah yang juga. Vô mà giờ muốn lên trên cho nó coi. Cắt được không? Debbie Roman. Mahal. Anh dùng sang Mr. đó. Dùng sang nó cộ làm nó sai thì chẳng nói. Cũng là dầu rồi. Dạ, ấy là cái thật rồi. Cái gì đâu? Cái gì đâu phải nói nhỉ? Máy nó ngâu cái đi, cày gạo về nó làm ăn lên. Anh hay đâu rồi? Mày ngâu bây giờ. Mà bún nó hay như vậy. Không biết đâu ra. 산다고 한다네. 판마다 많이 나가 보세. 퐁퐁 사버가 사비암 하오래. 퐁퐁 사버도 누가 탁버잠 하오래. Mình cứ vậy không nhập lên được. 맛이 아시기 지게 송 맛이 그냥 맛은 불에서 올라라 이야봐. 미기 송아가 보라고 아니 송아가 부가 자오. 맛이 송아 부이 봐. 아 원래 장에 좀 무방자 돌면 무방자 있냐 봐. 나 원래 뒤잖아. 자나 배 송아 부이 봐. 디피나니가. Thế nên là nó chơi nó sẽ nó xuống chơi bên tay. Lột rồi.
ꯍꯥꯎꯋꯦ ꯆꯥꯛꯀ ꯂꯣꯏꯁꯟ ꯉꯝꯃꯔꯣꯏ 마가 오면 정말 왜? 딱 대표자 범이네. ꯌꯥꯝꯕꯅꯤ ꯁꯤꯕꯨ ꯉꯝꯗꯦ ꯑꯩꯁꯨ ꯆꯥꯛ ꯂꯣꯏꯁꯟ ꯉꯝꯗ꯭ꯔꯦ ꯉꯝꯗꯅ ꯂꯣꯏꯁꯜꯂꯒꯦ ꯃꯨꯛꯕꯥꯡ ꯆꯥꯕ ꯇꯜꯂꯦ ꯃꯨꯛꯕꯥꯡ ꯆꯥꯔꯒ ꯆꯥꯛ ꯂꯦꯝꯍꯟꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯋꯥꯔꯤ ꯁꯤꯁꯨ ꯑꯍꯦꯟꯕ ꯆꯥꯛꯁꯦ ꯑꯩ ꯍꯧꯖꯤꯛ ꯇꯣꯠꯂꯤꯕ ꯆꯥꯛꯇꯣꯠꯁꯦ ꯂꯦꯝꯃꯕꯗꯤ ꯉꯝꯗ꯭ꯔꯕꯅꯦꯕ ꯁꯤ ꯆꯥꯛꯇꯣꯠꯁꯦ ꯆꯥꯍꯜꯂꯅꯤ 또라. 하고 좋네. 거기다가 나오네 빨리 안. 나도 그래. ꯃꯌꯥꯝ ꯑꯩꯅꯦ 15K ꯌꯧꯗ꯭ꯔꯤꯑꯕ 15K ꯌꯧꯕꯗ 1K ꯑꯗꯨꯃꯥꯏꯅ ꯋꯥꯠꯂꯦꯕ ꯍꯧꯖꯤꯛ 14K ꯌꯧꯗꯣꯔꯦ 15K ꯌꯧꯔꯒ ꯒꯤꯐ ꯑꯋꯥꯔ ꯇꯧꯔꯛꯀꯦ ꯍꯥꯏꯅ ꯇꯧꯅꯤꯡꯉꯦ ꯑꯗꯣ ꯃꯌꯥꯝ 15K ꯈꯔ ꯌꯥꯝ ꯌꯧꯔꯗꯤ ꯐꯅꯤ ꯄꯥꯛ ꯁꯥꯛ ꯌꯧꯈꯤꯗ꯭ꯔꯦ 15K ꯒꯤꯐ ꯑꯋꯥꯔ ꯇꯧꯔꯛꯀꯦ ꯃꯌꯥꯝꯗꯁꯨ ꯒꯤꯐ ꯄꯤꯅꯤꯡꯉꯦꯕ 그만 빌려. ꯑꯦꯗ꯭ꯔꯦꯁꯇꯣ ꯊꯥꯗꯣꯏꯔꯣ ꯑꯅꯛꯄ ꯑꯣꯏꯔꯒ ꯆꯠꯂꯒ ꯎꯅꯅꯤ ꯑꯅꯛꯄꯗ ꯑꯣꯏꯔꯒꯅ ꯆꯠꯂꯒ ꯎꯅꯔꯒ ꯄꯤꯔꯅꯤ ꯈꯨꯠꯅ ꯁꯦꯟ ꯄꯤꯅꯅꯤ ꯑꯊꯥꯞꯄ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯏꯝꯐꯥꯜꯒꯨꯝꯕꯒ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯄꯣꯁꯇ ꯑꯗꯨꯝ ꯊꯥꯅꯤ ꯏꯝꯐꯥꯜꯒꯨꯝꯕ ꯑꯇꯣꯞꯄ ꯗꯤꯜꯂꯤꯒꯨꯝꯕ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯄꯣꯁꯇ ꯊꯥꯅꯤ 내봐. 얘들 다 그러면 ꯆꯥꯛꯇ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯅꯤꯃꯛ ꯂꯣꯏꯔꯦ ꯅꯪ ꯍꯥꯏꯗꯣꯛꯑꯣ 근데 참 얘는 자꾸나. ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯁꯤ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯊꯥꯡꯖꯤꯡꯁꯤꯅ ꯌꯥꯝ ꯀꯜꯂꯦꯕ ꯏꯝꯐꯥꯜꯒꯤ ꯊꯥꯡꯖꯤꯡꯁꯦ ꯏꯝꯐꯥꯜꯗꯒꯤ ꯄꯨꯔꯛꯄ ꯊꯥꯡꯖꯤꯡꯅꯦꯕ ꯌꯥꯝ ꯆꯥꯎꯔꯦ ꯃꯥꯒꯤ ꯃꯔꯨꯁꯦ ꯌꯦꯡꯉꯨ ꯃꯔꯨꯁꯦ ꯈꯨꯠꯆꯥꯎ ꯑꯃꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯃꯅꯨꯡꯗ ꯌꯥꯎꯕ ꯅꯣꯏꯔꯣꯟꯁꯦ ꯁꯨꯃꯥꯏꯅ ꯆꯥꯎꯔꯤꯁꯦ ꯑꯗꯨꯅꯦꯕ ꯊꯥꯡꯖꯤꯡ ꯃꯔꯨꯁꯦ ꯁꯥꯏꯕ ꯉꯝꯗꯦ ꯀꯥꯛ ꯀꯥꯛ ꯂꯥꯎꯔꯦꯕ ꯑꯗꯨꯅ ꯊꯥꯡꯖꯤꯡꯁꯨ ꯂꯦꯝꯃꯦ ꯃꯥꯁꯨ ꯆꯥꯕ ꯉꯝꯗ꯭ꯔꯦꯕ ꯊꯥꯡꯖꯤꯡꯁꯨ ꯂꯦꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯜꯂꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪꯗꯗꯤꯀꯣ ꯀꯩꯅꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯛꯄ ꯇꯥꯔꯒꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯖꯔꯛꯀꯦ ꯅꯍꯥꯟꯒꯤ ꯊꯔꯣꯏꯗꯤ ꯆꯥꯕ ꯄꯦꯜꯍꯧꯗ꯭ꯔꯦꯕ ꯊꯔꯣꯏ ꯅꯤꯡꯒꯥꯏꯕꯤꯗꯣ ꯆꯥꯕ ꯄꯦꯜꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝꯗꯣ ꯃꯊꯪꯗ ꯈꯣꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯕꯥꯏ ꯕꯥꯏ